Akasabani Imphal Moirangthem Ibehaibi na pau pajari ahanbada maruiba pau Japan amasung Manipur gi marakta cultural tourism chakhot anaba Mukhyamantri Ngangom Birena Japan gi pungning chingkre World AIDS Day gi thauram Manipur da chungasi Imphal gi ahanba Manipur Rifles gi parade ground da pangthokani amasung Kendra gi Haksel Mantri Mansuk Mandabiana hairi lebak asida COVID gi anawa variant Omicron thengnaba leitri Lebak asida COVID ki vaccine dose koti sama hena katuna anoba itihas hemle khongjang asi hena mai pa anabagi damak kan hotna biriba doctor nurse frontline workers amasung vaccine kathoklaba mi khuding mapo akasbani na ikai khumnaba uchari aikoina pandam asi yawangam labasu COVID-19 gi lantheng asi loidribana tabiriba miyamna laichat asidagi komthokpa tawbigano tabiriba punamak hek yaba makai athuba matamda vaccine kathokpiyo atopa miyoising vaccine kapadasu mateng pangbiyo harau kumai gi matam asi Asambaniyo mari ngakna chapinaba haijari COVID vaccine kathokpiyu face mask upiyu phut taruki social distancing thambiyu maimit amadi khutsa sengna hamdokpiyu COVID-19 ga mari lenaba e pausinggidamak National Helpline number sing 01123978046 amasung 1075 ta aduga raijagi helpline number na 0385241166 amasung 18003453 3818 ta phone tawbiyo Hojik mapung oiba pau Japan amasung Manipur gi marakta cultural tourism chakhot hanaba Mukhyamantri Ngangom Birena Japan sarkar gi pungning chingkre Cherry Blossom Mau Festival lising ani kunmathoi ngarang virtual oina hodokpagi thoramda Mukhyamantri na hai Bharat amasung Japan gi marakta kala sanskriti amadi mausa gi janabi singda yamna manaba kyamarum lei masigi mathakta Manipur amasung Japan gi marakta kala sanskriti yauna lam kyada manaba kya amasu leiri festival manungda pangthokliba webinar study in Japan haibasina raija segi human resource chakhot hanbada mateng oibata natana Japan da awang bathaki mahi masing tambada raija segi nahasingda achouba lambi ama oigani Haudokpagi thauramda Bharatda leiba Japan gi Rashtradu Satoshi Suzuki Raijagi Tourism Mantri Olukoina jingba saruk yaki Festival asida mau amasung Japan gi jagoi sing Manipuri jagoi amasung wagi pothok singi documentary utki Mukhyamantri Ngangom Birena None Jilagi Longmai Part 1 da phamung yangkai leiba hospital ama sanaba jatra hunkre hospital asi State Health Society National Health Mission Manipur gi makhada lupa koti makai jangna sagadabani None gi Longmai common ground ngarang pangthokiba BJP gi nongmangi oiba rajniti gi miphamda saruk yaraduna Mukhyamantri na hai None da sariba ima market athuba matamda loisinaba honari kaithel asi sanaba gi damakta hauji kaithokliba lupa koti mari asi gi mathakta ahenba senphang kaithoktuna achuba kaithel ama sanaba honagani tawsem lambi semgatnaba honabada lam loksinbada mafam adugi nyamna sarkar dagi kheti puron loroi haikhiba adu yamnamak thagat ningai ni amasung masi bharat ki itihas da amukta thoktiba thodokni ngasi World AIDS Day ni Manipur da su World AIDS Day gi thoram ngasi ayupung tara da Imphal gi ahanba Manipur Rifles gi parade ground da Manipur AIDS Control Society na sinduna raija gi thakta pangthokani Thong manadaba sing loisinaba eski samasa loisinaba amasung daijat ki awaba loisinaba haiba wakhalonda World AIDS Day gi thauram pangthokani Kendra gi information amasung broadcasting mantralay gi makhada regional outreach bureau Imphal na sinduna ngarang Imphal gi Deng College of Science da Azadi ka Amrit Mahotsav ki nomagi oiba integrated communication and outreach program ama pangthokre Thoram aduda Additional Director General Imphal Region B. Narayanan amasung Deng College of Science ki Principal Dr. N. Bhuvneswari Devi saruk yaki. Akhang ai kyana Bharat ki ningtam yahoga mari lenana wa ngangbana thoram adugi mapung oiba saktam oiki. Tabi riba pawa jakasbani Imphal dagini.
केंद्र की हक्सेल मंत्री मनसुख मंडावियाना हाइरी लेबाक असिगी मफम अमतदा कोविड के अनोवा वेरिएंट ओमिक्रॉन थेंगनबा लेत्रि राज्य सभा नgarang iduna piba pakum amada mantrin hai hauzik phawda omicron asi lebak taramrida sandorak pathengnare masigi yenglaga bharat ta chu laisat asi thengnana phagi damak matik jaba thabuk jing lokhatle kendra ni hiram asigi matangda advisory ama thokpaga loinana airport singda sectionna senari covid laisat ki anowa saklon singna lebak asida ohelakpa yaba phibam khudingmak thengnana ba sarkarna infrastructure yauna darkar leba thabak khudingmak lokhatuna ningthina Sem Sari Imphal da ngasi phongba pause singi maru oiba pausingi damak hauji Ngangom Kiran leire Kiran Thagachari Ibehaibi Akaswani Imphal gi itihas ta ahan boina ngasidagi Manipur gi singilam na phongo pause singi maru oiba pausing su khangatuna pathokpada yaujare Imphal yauna singi jila singi district headquarters singda nungtigi phongo pause singda maru oina phongnariba Pau khara panmatarabadi Chief Minister na Cherry Blossom Mau Festival haudokiba noneda BJP ki political conference pangthokiba hairokta phimu setpa singi lalong amasung covid kamari lenawa pau singa sin haibatai Tamenglong da phongba pau se ganfiu melda Tamenglong haplong lambi sembagi thabak haujuk tawriba sigi mahutta hanagi alignment to oina sembiu haiba JC against new alignment Tamenglong haplong road construction na sarkar da dabi tawo pau na headline tawri Tamenglong da phongba topo pause Tamenglong Times tana ngarang noneda Chief Minister N Biren yauna pangthokiba BJP ki political conference ki pauna headline tawri Tamenglong da phongba topo pause chamgi editorial da AIR Imphal gi ayuk ki pauda ching da phongba pause singju news headline pathokpada yaurgani haibagi nungai phongdop ki warol sing iri Senapati the Phongba Hornbill Express ta Chief Minister na Cherry Blossom Mau Festival 2021 haudokhibagi pau amasung makui longdi da accident thokpada mi ani siraga ahum sokibagi pau singna headline tawduna phong Surasanpur da Phongba pause masauna tharda haukyo pungkun marida Surasanpur district da COVID-19 ganawa case amata thenakide haiba pau na headline tawri ADC bill gi matang da achumna sarkar da section wa phongdokibagi pausu pause asida phong Surasanpur da phongba to pause jogam today da tuibong da leiba Nairet Extension Center da Surasanpur ki Deputy Commissioner Pawan Yadav na electronics ki tongan ba course hangdokibagi pauna headline tawri Surasanpur to Singhat Area Chief Association na lamgi khetipuron pithok tabaki mayokta ngasidagi chakaban kaukhibagi pause asida phong Imphal phongba pause singi oina Isel Express ta Chief Minister na virtual Cherry Blossom Mau Festival hudokre noneda phamung yangkhai leiba hospital sanana bu urep yung tamkre haba pauna ahan headline tawri hairokta phimu setpa singna yum thugairamle nomai kapsilamle lut tawkre haba pau amasu pause asigi anisiba headline tawri Pongna phamda chingi miyamna Imphal lam leiraga chahi manga leithokadaba sing mihut oina thagat pirakanu haiba Chief Minister Biren gi waphamna ahan headline tawri haukyo pungkun mari dami kuntra taruk positive oiki ani leikhi de haiba paw amana pawsi asigeni shu headline tawri Shanghai Express Manipuri da red nasu Omicron khangmangami section thorangi thabok sing komthok loidabani haiba pawna headline tawri Naharol gi thodang da singi MLA singna bot kakhraga Imphal leikhi gadaba singi lamsing sakhutabani haiba Chief Minister gi waphamna ahan headline tawri huyalan pauda governor na oxygen plant ani sangakre Chief Minister na none da phamung yangkhai legedaba hospital gi urep yung tamkre haiba pauna ahan headline tawri irai bakta hairokta phimu setpa singna yum thugairamle rut tawkre mikhal gi hingsa da phimu setpa khutpu samna rabra haiba pauna headline tawri sanale bakta World AIDS Day Manipur AIDS na laikhidraba mioi lising taret chanipan Humputra nipan rom sukre haiba pauna ahan headline tawri People's Chronicle da November thana COVID na khwaidagi mi sikiba tha oiki han headline tawri Imphal Free Press ta Enforcement Directorate ki money laundering case ka mari lenana Okram Ibo High Court na anticipatory bail pikre haiba pauna headline tawri Morning Bell da Kendra gi mapan thorum Rajya Mantri Dr. Kiran na FSM gi mahakapam manaba mantri gi wari sanakre haiba pauna headline tawri Shanghai Express Englishta COVID kenabo case kuntra taruk thenaki positive oibu sang zada amadasmik tariat ni hain headline tawri Manipur Melda Mau Cherry Blossom Festival lisangani kunmatoi Chief Minister na virtual oina hudokre haba pauna headline tawri Ibehaibi Thagat Chari Kiran
ꯂꯣꯏꯁꯤꯜꯂꯛꯄꯗ COVID-19 ꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯄ ꯐꯦꯁ ꯃꯥꯛꯁ ꯎꯞꯄ ꯐꯨꯠ 6 ꯂꯥꯞꯅꯅ ꯂꯩꯕ ꯈꯨꯠꯁꯥ ꯑꯃꯗꯤ ꯃꯥꯏꯃꯤꯠ ꯇꯔꯨ ꯇꯅꯥꯟꯅ ꯊꯝꯕ ꯍꯥꯏꯕ ꯑꯆꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯉꯥꯛꯅ ꯆꯠꯄꯤꯅꯕ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯖꯄꯥꯟ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯃꯔꯛꯇ ꯀꯜꯆꯔꯦꯜ ꯇꯨꯔꯤꯖꯝ ꯆꯥꯎꯈꯠꯍꯟꯅꯕ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯖꯄꯥꯟꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈ꯭ꯔꯦ ꯋꯥꯔꯜꯗ ꯑꯦꯗꯁ ꯗꯦꯒꯤ ꯊꯧꯔꯝ ꯃꯅꯤꯄꯨꯔꯗꯁꯨ ꯉꯁꯤ ꯏꯝꯐꯥꯜꯒꯤ ꯑꯍꯥꯟꯕ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁꯀꯤ ꯄꯦꯔꯦꯗ ꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯀꯅꯤ ꯑꯃꯁꯨꯡ ꯀꯦꯟꯗ꯭ꯔꯒꯤ ꯍꯛꯁꯦꯜ ꯃꯟꯇ꯭ꯔꯤ ꯃꯥꯟꯁꯨꯛ ꯃꯟꯗꯥꯕꯤꯌꯥꯅ ꯍꯥꯏꯔꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯣꯚꯤꯗꯀꯤ ꯑꯅꯧꯕ ꯚꯦꯔꯤꯌꯦꯟꯠ ꯑꯣꯃꯤꯀ꯭ꯔꯣꯟ ꯊꯦꯡꯅꯕ ꯂꯩꯇ꯭ꯔꯤ ꯄꯥꯎ ꯂꯣꯏꯖꯔꯦ